Akaswani Imphal Ngangbam Nganthoi na pau pajari ahanbada maruoiba pau Raija sida ain kaina mitop sing sangsilakpa amadi khul masing ka hena hengalakpagi matangda thijinaba Mantri Awangbo Newmaina Luchingba House Committee ama semkhre Mukhya Mantri Nongthomam Birena hairi Mahiroi Linthoi Ngambi Hizam amasong Phizam Hemanjit mangkhibagi matangda CBI na thijinbagi thabak chathari Lawu Singu Mantri Thongam Biswajit na hairi Sarkar na Raija sigi law unariba lawpham singda ain kaina sajiliba sing thingnaba thabak lawkhatli Security ki akpunba kangbu ama nangasi ayuk sangmaijin mamang lekai da thiba humbagi thabak chathabada yamlaba khusukula kya phagatle amasung Bharat ki mahut sinduna Paris Olympics Games ki weightlifting event ta saruk yaribi Manipur gi Saikhom Mirabai ngasi numidang pung 13 da sanagani Raija sida ain kaina mitop sing changsilakpa amadi Singgi jila kharada mahausaga manadaba maongda khul masing ka hena hengalapagi matangda thijinaba Manipur Vidhan Sabha na member 12 na saba House Committee ama semkhre hairiba committee asi semnabagi matangda ngarang Vidhan Sabha mifamda puthoktu na khanaraba matung sadasya pumna mangna yaningba phungdokhibani nauna semlaba committee asi gi chairman Water Resources Mantri Awangbo Newmaina oigani committee asida mantri sing Letpau Haukip Laisangthem Susindro Thongnaujam Basanta Kumar Hill Area Committee ki Chairman Dinganglung Gangmai, MLA Singh, Kaisam Megachandra, Thoksom Lokesor, Abdul Nasir, Laisyo Kai Singh, Surja Kumar Okram, Kongbantabam Ibom Samadi Thongam Santi member oina yauri. Committee asigi matam tha ahum oigani. Tha ahum asigi manungda sabsaba report ama Manipur Vidhan Sabha da pikhalakadabani. Mukhya Mantri Nongthomam Birena hairi Mahiroi Linthoi Ngambi Hizam amasong Phizam Hemanjit mangkhibagi matangda CBI na thijinbagi thabak chathari Birodhi Sadasya K Ranjit ngasi Manipur Vidhan Sabha da mangkhiba Mahiroi anigi langla langjil hojik phawba sarkar na puthokpa ngamdabagi matangda pukhalakpa calling attention motion amagi paukhum piduna Mukhya Mantri na hai mamang sahi gi me ahumdagi thorakhiba irang asida thamoi sokpa thodok kaya marum thokkhre masigi manungda Mahiroi ani mangkhibagi thodok asisu yamna nungaitaba amani Thodok asida khulai paiba militant sing senabagi khudam sangdam phangbadagi Raija Sarkar na thodok asi CBI da thigarhanaba sinakhibani Hojik phawbada thodok asida senaba sahi nauriba angang ani yauna mioi taruk phare makhoidagi mobile na singba polam sing kharasu phagat pangamle senaba singi matakta CBI na charge thangai khre thodok tuga mari lenana senaba mioi sing phaduna charge thagat khiba tha tare lom surabasu hojik phawba thiba khangdana leiriba mahiro ani gi haksang kadai da phumbage haibagi Langla langjil karigidamak puthokpa ngamdribano haina Birodhi Sadasya K Ranjit na hanglakhiba wahang amagi paukhum piduna Mukhya Mantri na hai thodok asi sarkar na amadi CBI na su yamna lumna lawi angang ani asigi saru machet amata oirabasu imung manungda phanghanbinaba Raija Sarkar gi maikaidagi CBI di yamna kanna taknari sathina shocking oiba nungaitaba tahaidaba yangaidaba ayama mathoi adugi manungda khwaidagi hena nungaitaba marakta amani adusa Government side ke koi state government hona bada masjid de kara complication kara lakwa arms militant terrorist kangu yawogi singnabal ibada gi bada akoina masibi kesi the highest agency Bharat ki madasinadane Lawu Singu Mantri Thongam Biswajit ngasi Manipur Vidhan Sabha da haikre Sarkar na Raija sigi law unariba lawpham sing kannaba akanba thabak lawkhatli Congress ki MLA Thoksom Lokesor na Lawu Singu Bibha ki demand khanabada pukhalakpa policy cut motion gi paukhum piraduna Thongam Biswajit na hai Manipur Conservation of Paddy Land and Wetland Act 2013 gi makhada Manipur gi lawpham sing kannaba honari aina si thugaiduna labukta yumkai infrastructure sing sajinba haibasi fine thiba yauna sahi ahumdagi manga phawba jail da thambagi provision lei hojik phawbada labukta ain kaina yumkai sajilambagi case 1992 thengnare Masigi manungda case 1992 thogi case lawkhatle mioi chama panifu mangada lobukta yumkai sajilambagi damak notice pikhre mangna makhata na hai lawpham singda ain kaina yumkai sajinbagi thaba asi mapung phana thengnaba honabada lekai lekai gi club singge sobat mateng tangai fade aina sigi makhada kungangi lamda lawpham amada yumkai sabagi ayaba piriba si point kun khaktani aduga sahar gi lamdana point 10 khaktani mangna hai
lamsi protect tona ba haidana koi all together ai masiuda hajar ke case law ki budu akoi agriculture department na 1473 cases si pedifil singa structure sabazar me se koi report tawja kre adu ki manungda koi revenue department pirakda 1172 cases ti mokoi paka kre Sida aikogi leba notice hard to give a 945 aduga masigi action local the vehicle seized to give 67 aduga atega atopa as seized to give 160 haidana koi action se lawraga koi protect tawna masali na smaina dum ai anoten takna dum thamjage Mukhyamantri Nongthomam Birena hairi Rajya sida athuba matamda santi hanjilaknaba sarkarna angamba thakta honari Birodhi sadasya Keranjin angasi Manipur Vidhan Sabha da hanglakpa wahangi pakhum piraduna Mukhyamantri na hai Manipur da kanglup ki irang thokraba matungda sing amasung tamda thorakhiba khulai paiba khul ngakpa singi masing hawjik phawbugi oina thidokpa leitri Mukhyamantri na hai kanghaudana irang thorakpana maram oiduna Central amasung State Force singna miyam ngak senba ngamhaudabadagi pendraba khul ngakpa sing thorakhibani hawjikti Rajya sigi khudongthiba thokpa yaba mafam singda matik saba security force sing thamduna miyam bu ngak seli Home Bibaki Oiba Aron Athup kaya ngaktaba yadabagi phibam leibana khul ngakpa kaya yamna leibagi haibadu phongdokpada khudong chadaba sulei hawjik thokliba thodok asi isam samba santi raksagi oiba samaisani haina lawba yade sarkar na honabadagi tapna tapna santi hanjilakli jeribamda hana lanjena duna leiramba imung chama kontrahum doirom hawjik masa masagi yumda hanjinare matam khara sanglabasu athuba matamda santi hanjilaknagani haibagi thajaba Mukhyamantri na phongdokhi Birodhi sadasya Thoksom Lokeshwar na hanglakpa atopa wahang amagi paukhumda Mukhyamantri na hai relief camp ta leiba miyosingda operation of relief camp scheme gi makhada nongmada changdraba yadraba polam sing ningthina piri makhoida sel oina pibagi wafam leite mangna hai relief camp ta leiba mahiroi singi larik tambada changba cross boom sarkar na puthokli lanjenari ba miyosing ana layeng da su sarkar na mating piri Manipur Vidhan Sabha nangasi tongan ba bibak taret ki apunba senpham lupa koti lising taruk samnga humbudra henbagi senpham pass tawkhre demand sing adudi agriculture rural development youth affairs and sports power planning state academy of training amasung MOBC amasung schedule caste bibak singni hawjik tabiriba Manipuri policy hegloibaga hawjik chathariba 32 suba Manipur Vidhan Sabha gi 3 suba mifam gi ngasi chathakhiba mifam gi matangda Vidhan Sabha gi paudam taba phangbigani Masi hek loibaga matamgi wafam sandokjagani tabiriba pawase akasmani Imphal dagini security gi apunba kangbu amana ngasi ayuk Hianglam police station gi manung chanba sakmaijin mamang lekai da thiba humbagi thabak sathabada yamlaba khusu khulai kya fagalle police ki pauna hai fagalaba khulai sing adugi manungda AK rifle ama 36 hand grenade taruk 9mm pistol ani 12 bore single barrel rifle ama handset ani tube launching ani tear smoke grenade manga anti-riot stun cell marina singba yauri Hianglam police station na case ama lokhatuna makhata na thijili ngasi tara suba national handloom day ni Manipur yauna lebasi gi mafam kya da numit asi palan tauri Manipur Handloom and Handicraft Development Corporation Limited amasung Directorate of Handloom and Textile na sinduna Imphal gi wangkhaida National Handloom Day gi thorom pangthokhi palan thorom asi numit mangani chumna pangthokani Tauramasiga mari lenana handloom amadi handicraft ka mari lenana state award amasung consolation gi manasing yanthokhi loinana tongan ba scheme sigi makhada fisabi singda sel gi tengbang su yanthokhi tungda Panthoibi Emporium Warehousing and Inventory Management Web App amasu launch tawkhi Tauramadu da Manipur Handloom and Handicraft Development Corporation Limited ki chairman KS Ibomsa amadi limited asigi managing director E Jiten Singh susaruk yakhi Numida siga mari lenana Mukhyamantri Nongthomam Birena Rajya sigi senmilon fagarhana bu honabada phisalon sana loriba thodang bu singthabaga loinana numida sigi aifa paujil pirakli thoromasi jiribamda su pangthokhi hawjik chathariba Manipur Vidhan Sabha mifamda Manipur gi apunbagi saktam kaihandanaba punna wasak lawnaba Sivasena Manipur Pradesh ki President M Tombina taksilli Imphal da leba dol gi office da ngasi pawmisinga unabada Sri Tombina hai Rajya Vidhan Sabha da ngarang illegal migrants sing masa khangdoknaba committee ma semnaba warip lawkhiba adu dola sina taramna OA mangna hai lebasige yumlo nariba Bangladesh ta hojik thokliba sarangnaba sigi yenglaga aikhoi section ba mathau tai Rajya sida Kamjong Chandel amasung Tengnopal romda ain kaina mitop singchang silakpana mising khangen hengelakpadagi umangi sarukya mangsilakli phibam asi yenglaga
राज्य सिंगाक सेनब शिवसेना फोर्स अमा सेमलगनी बिष्णुपुर जिला की निंगथौखोंग वार्ड नंबर 10 दगी मियोय अमा लोकताकता फुमगी नेट थादब सतखिबा मियोय अमा हिराकनबदगी लेखिद्रे थौदोग असि ngasi पुंग 10 रोम ताबदा थोखिबनी हाइरी अमरोमदा ngasi थौबाल जिला की मिनी सेक्रेटरीट कॉम्प्लेक्स दा ड्यूटी ताबा अहुम सुबा आईआरबी की राइफलमैन अमा मसाना पाइबा नोंमैना कापसिनजदुना सिजख्रे थौदोसिगी मतांगदा थौबाल पुलिसना केस अमा लौखतुना मखाताना थिजिनबगी थबक चथरी लेखिद्रबा हक्सांग हौजिक जेनिम्स की मोक्ता लेरी नोने जिला दा हौखिबा मतम खरा सिदा नोंग कन चुबदगी मियामगी पुंसिदा साउना काइबा थोकले सिंग निंखाय खरबा तुंगदा लेक्रक चलकपदगी लोंगमाई पार्ट 1 की युम निपान लोम अमांगता थोकले एखोइगी नोने पाउमी अगुई कामैना हाय अमांगता थोकलबा युम सिंग अदुदा लेरंबा मियोय सिंग साफगदबा मफम सिंगदा थांगदोखरे मफम अदुदा हौजिकसु टेलीकम्युनिकेशन मोबाइल टावर अमसुंग इलेक्ट्रिक लाइन सिंग अमांगता थोकली मरसिदा खुंजा सिंगना मफम अदुदा मखाताना अमांगता थोलकपा थेंगनबा अखंग हईसिंग अमसुंग जियोलॉजिस्ट सिंग थाबिरकनबा सरकार की पुंगनिंग सिंगसिलकली आसाम राइफल्स सिंधुना कामजोंग जिला की सोरडे फील्ड ngasi पाक्तकना उचारा सिंग थाखरे आसाम राइफल्स की सेरोल अमना हाय उमंग कोकथोकपदगी अकोइबगी फिबम सोक्सिलकलिबसिगी मतंगदा मियामदा भाव ताहनबा थौरांगी सरुक अमोइना ngasi थौरम अदु पांगथोखिबनी थौरमदुदा खुंजा निफुनिथोय सोरडे विलेज काउंसिल की मियोय मंगा अमसुंग महिरोय कुनमाथोय यावना उचारा लिसिंग मचनी यांखै थाखी आसाम राइफल्स ngasi उखरुल जिला की स्कूल महिरोय सिंगदा नोटबुक अमसुंग स्टेशनरी की पोलम सिंग पीखरे अमरोमदा इम्फाल वे जिला की लफुपा तेरादा हांगलिबा रिलीफ कैंप तंगरांग आसाम राइफल्स ना साना थकनबा पोलम कया खुसिनखरे आकाशवाणी इम्फाल की पाउता बिरी भारत की महूत सिंधुना पेरिस ओलंपिक्स गेम्स की वेट लिफ्टिंग इवेंट सरुक यारिबी मणिपुर की साइखोम मीराबाई ngasi numitang pung 13 da sanagani masana asigi kilogram 98 gi kanglupta Tokyo Olympic Games की लुपा की तकमान फंख्रबी साइखो मीराबाईना चाइना कोरिया यावना तोंगा तोंगा बलेबाग सिंगी मसक नाइबा सानारोय सिंग लंबा तौगदौरी मणिपुर एमेचर खो-खो एसोसिएशन की मियंग मखादा पौराबी राइजिंग स्टार क्लब न सिंधुना निफुमदोय सुबा मणिपुर स्टेट जूनियर खो-खो चैंपियनशिप था असि कुंथ्रादगी मथंग थागे अमा फावबा इम्फाल जिला की PRSC ग्राउंड दा पांगथोकलगनी केंद्र की रोड ट्रांसपोर्ट अमसुंग हाईवेज मंत्री नितिन गडकरी ने हाइरी मणिपुर की नेशनल हाईवे 2 इम्फाल दिमापुर अमसुंग नेशनल हाईवे 37 इम्फाल जिरीबाम लंबी असि सेमगत सागतपदा राज्य सेगी हौजिक ओइबा शांति रक्षा की फिबमना काइबा पीरी राज्य सभा की MP लेसेंबा सना जावबना ngasi राज्य सभा दा हंगलकपा वाहंगी पाखुम पीरादुना मंत्री ना हाई मणिपुर की शांति रक्षा की फिबम खेती पुरन पीदबगी वाफम सिंग यावना तोंगान तोंगानबा समस्या क्याना नेशनल हाईवे अनि असि खुमांग साउसिन सेमगनबा होनाबदा अपनबा पीरी हिरमसिगी मतंगदा मणिपुर की मुख्यमंत्री अमदी सरकार गा मरी लेनबा ऑफिशियल सिंग महाका उनदुना खनखिबसु लेरे मणिपुर की MP सिंग अमदी राज्य सरकार न केंद्र दा मतंग पांगबिदुना हौजिक लेरिबा समस्या सिंग असि लोइसिनबा होनामिनसि केंद्र सरकार की माइकेदगी दी लंबी अनि असि निंथिना फगरहनबगी असि पांबा लई अरोइबदा मरोइबा पाव अमुहन्ना राज्य सिदा आइन कायना मितोप सिंग चंगसिलपा मदि खुल मसिंग का हेन हेंगलपगी मतंगदा थिजिनबा मंत्री अवांगबो न्यू माइना लुचिंगबा हाउस कमिटी म सेमख्रे मुख्यमंत्री नोंथोमम बिरेन हाइरी महिरोय लिंथोंगंबी हिजम अमसुंग फिजम हेमंजित मांगखेबगी मतंगदा CBI न थिजिनबगी थबक चथरी लौ सिंगु मंत्री थोंगम बिस्वजित न हाइरी सरकार ना राज्य सिगी लौ उनरिबा लौफम सिंगदा आइन कायना साजिलिबा सिंग थिंगनबा थबक लौखटली सेक्यूरिटी के अपुनबा कांगबो अमन ngasi युग सेंगमाइजिन ममंग लेकाइदा थीबा हुंबगी थबक चथबदा यामलबा खुसु खुलाई क्या फागटले अमसुंग भारत की महूत सिंधुना पेरिस ओलंपिक्स गेम्स की वेट लिफ्टिंग इवेंट सरुक यारिबी मणिपुर की साइखो मीराबाई ngasi numitang pung 13 da sanagani पाउलोइजरे।